Tronglaobi Da CHPF na Kaplakpa Nongmeina Panbadagi Sikhiba Meeoi Ahum suri. Tronglaobi Da bomgi landaga mari lainana UKNA ki kandar ahum kulaiga konana fare. Bishnupur district ki Moirang police station na konba Tronglaobi awang lekai daliba. Yum amada kuki terrorist na tatarkiba bomgi attack ta angang ani Sikhiba amasung mamana tamthina sokpadagi Rajmeti City dalayang dana layriba thodok thokraba matung makha tarakpada thokhiba irangda CHPF na Nongmei kapthorpadagi soktuna laikkan rakhiba Meeoi amasu laikhidre masiga tharga CHPF na kapthorakpa Nongmeina Panbadagi laikhidraba Meeoi ahum sukri ngasi laikhidraba Meeoi adu Bishnupur district ki kumbi terakhongdagi wahengbam bobi sahi kudngamapan kawi mahangarangi thodok aduda mathabakta Nongmei meruna Panbadagi soktuna rimsta laikkan rakhibani rimsta laikkan laba matung ngasi ayuk mapan rom tabada laikkan abangamdana laikhidabani hairi asiba hakchang postmortem gidamak rims mokra thamkhre ngarangi thodok aduga mari lainana security force na chatharakpa operation da UKNA gi kadar ahum khulai korana fare hairi security na faraba UKNA gi kadar sing adudi sasang paulalem bafai amadi japauni hairi paulalem bafai achi Churchanpur district ki 005 village dagi Indian Army ki Anishba Mahar Regiment 28 Madras Regiment amadi Churchanpur police ki apunba kangbu amana fawani makhoi ani dagi AK47 rifle amaga loinana SIG pistol amaga loinana polom khara suphagat pangam ki hairi Arm Kota Changsinnaba HOTNARAKPADAGI tangai fadana Nongmei KAPKHIBNI haina police na thadorpa cherol amana khanghalakli Bishnupur district ki Moirang police station na konba Galon village daliba CHPF ki camp ngarang nungtin pung taragani thoiga makhairom tabada Meeoi chamanga romna arm kota namduna changlaknaba hotnabadagi tangai fadana Nongmei round khara kapkhibani haina Manipur police na thador khacherol aman hairi zerol asin hai masing yamnaba miyamna CHPF ki camp manungda changsinnabada security force na tongan ba pambai kya siznaduna thingnaba hotnakhi adubu lakna fanaba ngamdraba miyam aduna security force gari amadi atai lanthum sing mathang mai thaba horki akonbada miyam aduna am kortam na changsinnabadagi security force na tangai fadana Nongmei round khara kapkhibani thodok aduda Nongmei maruna Panbadagi Meeoi ani sikhi aduga kunthra rom asok apan nangkhibani police ki cherol asingarang thadorpa oibana ngasi Meeoi ama laikhidabadagi matangda dikari mata palakhide zerol asin hai lebak pokpa numit ki nongalamdai pung amarom tabada masak khangdaba khulai paibasingna Galmon village lomdagi Tronglaobi awang kai de attack chathrakpaga loinana oinam mangal ngamba koba amagi mayumda bom pokhai henbagi thodok thokki thodok aduda chahi nauriba angang ani sikhibaga loinana mama aduna aso open nangkibani case asi makhata na investigation chathanaba NIA da sinakre hairi Tronglaobi ki tamthiba terror attack line logo chumloi micham happada chenaba CHPF sing cherak pigadamni haina fox na thador patcherol amana fongdorokli tha asigi taret ki ayuk anganba pung amma makhairam tabada Tronglaobi da kuki militant singna sakti lairaba bom kapsanduna mayumda tumduna laijaba chahi nauriba machin mokpau hatkiba atuga mama buna phibam thina sonkiba thodok adu mafam adugi micham miyam ngak naba lairiba state amadi central forcing na karigi micham miyam bungak sendriban haina penada bana khangbu ngamdabadagi khoisaunaraba miyam na anakpada lairiba CHPF post ta CHANGSINNABA Meeoi ahum laikhidabagi thodok adu thamoi sok na nungai taba fongdok pri Tronglaobi ki tamthiraba terror attack taraina loba chumloi haina ipom UMO MWA balem MPF WMO MKNM LEBYM YMKL anobalai semlol MMWO MPCM kumsa amadi ningol club na haksin na lawi haina fox an thador patcherol amana hairi zerol asina makata na hairi bana terrorist singi mai sengda thawong adu chathabata chenariba kuki militant singi maraktagi ahum khudakta fagat pangam khiba asi achumba amasung afaba khongthangni
adubu sanglaba chahi ahum conflict situation da sanglaba chahi ahum conflict situation da lairuraba matung sarkar amasung siajo singna kanna honaduna mahusagi punsida tapna hanjilakpa horaba matam asida shanti pamdaba kuki militant singna achengba tanja yengduna hanjin aki akhang michi minha thwaliba sitaraina lafam thokte asigumba ngahak laktana micham miyambu aki akhang pibada chenariba mastermind oiriba luchingba khudimak amata chithadana faduna logi oiba matik chaba cherak miyam khangna pidre phawba manipur da shanti mapung phana purakpo oithok loi numit humni gi oina internet service thingjin khiba adu condition kharagi makhada hangdokna balengang order thokre Manipur ki tangpaki district mangada Manipur lengang ngarang numit ahum gi oina internet service thingjin khiba adu broadband service ILL amasung FTTF ki oina condition kharagi makhada hangdokna balengang order thokre hiram asigi matang da Manipur lenga ki commissioner cum secretary home N Ashok Kumar ngasi thorakpa order amana hai district mangagi territorial jurisdiction da internet service thingjin khiba asina maram oiraga state asigi maru oiba office institution high court district court chartered accountant ki firm sing lawyers health facilities refining centers electric mobile recharge LPG booking taxation ga mari nepa officing amadi online yumpham oiba miyam gi servicing da khudong chadaba phibam kaya mayok narpa asilengak na review tawre maram aduna telecommunication service rules lisingani kunga mari gi makhada ngarang lengak na order thoktuna matam kharagi oina internet service thingjin khiba adu broadband service ILL amasung FTTH ki oina di condition kharagi makhada hangdok gani adumakpu VPN service yauna mobile internet service mobile data service ki oina di lengang ngarang thokhibo order adu makhata na chathagani masigi maramdi tongan ba social media ki platform singda SMS na chingba kya thanaduna miyamgi ahuk sagatna bagi maram oibaga loinana hingsa gi thawng kya chatharakpa yabagi oithokpa lai hojik makki oina di hingsa gi thawdok sing chatharakpada madubu laksinna bagi kanglon asi asonba ama oiri nakal amarom da broadband service ki khudong java asi condition kharagi makhada pigani madudi broadband ge consent asi register torba ISP DSP khaktagi oigadabani connection tawriba route tagi wifi natraga hotspot thadokpa yaroi numit khudingi login ID amasung password hongadabani local thakta social media ki website amasung VPN sing subscriber sing na block tawbaga loinana system dagi VPN ki software sing lok thokdabani haibana chingba condition kya yauri hairi buafam sing asi subscriber sing na ngak na chatrabadi mari lainaba logi matong ina jarak phangani haina order asina makhata na khangalagli